ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯕ ꯈꯨꯔꯨꯝꯖꯔꯤ ꯀꯣꯔꯣꯡ ꯈꯨꯃꯟ ꯑꯩꯁꯦ ꯍꯜꯂꯛꯄꯁꯨ ꯀꯨꯏꯖꯗ꯭ꯔꯤ ꯃꯥꯏꯕꯨꯛ ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯌꯥꯝ ꯀꯟꯅ ꯇꯧꯅꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯃꯤꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯃꯐꯝꯗꯨꯗꯤ ꯑꯦꯇꯤ ꯈꯛꯇ ꯅꯠꯇꯦ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯀꯟꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯃꯤꯟꯅ ꯂꯩ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯤ ꯃꯥꯏꯁꯨ ꯇꯥꯗ꯭ꯔꯤ ꯑꯩ ꯑꯌꯨꯛꯇꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡꯗꯤ ꯑꯩ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯐꯣꯛꯁꯀꯤꯅꯦꯅ ꯑꯍꯜ ꯑꯃꯅ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯗꯣ ꯍꯣꯏ ꯐꯖ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯒꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯈꯤꯇꯪ ꯇꯥꯍꯟꯅꯤꯡꯉꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯕ ꯄꯥꯕꯨꯡ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯦꯀꯣ ꯑꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣই ꯅꯣꯡꯃꯇ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕ ꯉꯥꯡꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯤ ꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕ ꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯕꯅꯤ ꯃꯁꯤꯗ ꯂꯥꯟꯅ ꯈꯣꯠꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯑꯔꯥꯝꯕꯥꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯅꯤ ꯌꯦꯁ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯇꯥꯡ 3ꯗꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯔꯥꯝꯕꯥꯏꯅꯀꯔꯤ ꯇꯧꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯁꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯄꯨꯟꯅ ꯑꯩꯈꯣই 13 ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯊꯧꯕ 13 ꯏ ꯀꯠꯇꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯍꯥꯏꯍꯟꯅꯤꯡꯗꯦ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡꯅ ꯑꯗꯣ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯆꯥ ꯂꯤꯖꯒꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯏꯅꯥꯎ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟꯁꯤ ꯀꯔꯤꯅꯣ ꯋꯥꯔꯤꯗꯣ ꯍꯪꯕꯤꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯠꯇꯅ ꯂꯥꯛꯑꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯂꯥꯎ ꯍꯥꯏꯕꯗꯨꯗꯤ ꯄꯥꯕꯨꯡ ꯈꯤꯇꯪ ꯐꯖꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯁꯦꯡꯅ ꯋꯥꯔꯤꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯒꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡꯁꯥꯡꯁꯤꯗ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ JCB ꯇꯧꯔꯒ ꯗꯤꯝꯄꯔ ꯇꯧꯔꯒ ꯂꯩꯕꯥꯛꯁꯤ ꯀꯣꯠꯄꯁꯤ ꯀꯨꯏꯔꯦ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯒꯤꯗꯣ ꯑꯩꯈꯣꯏ ꯑꯦꯇꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯅꯤ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯆꯤꯡꯗ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯤ ꯗꯤꯝꯄꯔ ꯍꯩꯕ ꯑꯆꯧ ꯑꯆꯧꯕ ꯇꯧꯔꯒ ꯀꯣꯠꯄꯅꯦ ꯑꯗꯣ ꯑꯩꯈꯣই ꯃꯃꯥꯡꯗꯁꯨ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯂꯣꯛ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯁꯣꯛꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯂꯩ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯦ ꯃꯣꯏꯁꯤ ꯒꯦꯡꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯒ ꯃꯣꯏꯁꯤꯅ ꯀꯩꯗꯧꯒꯦꯗ ꯐꯣꯔꯦꯁ ꯃꯣꯏꯗ ꯉꯥꯡꯉꯨꯕ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯅꯣꯡꯃꯩꯅ ꯅꯝꯕꯤ ꯑꯗꯩ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯍꯦꯛ ꯀꯤꯍꯟꯕ ꯑꯗꯩ ꯃꯣꯏꯗ ꯒꯥꯔꯤ ꯈꯥꯝꯃꯨꯔꯗꯤ ꯊꯣꯡꯒꯥꯏꯔꯝꯃꯨ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯆꯤꯡꯗ ꯂꯩꯆꯤꯡ ꯂꯩꯕꯥꯛ ꯈꯣꯠꯄꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯗꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏ ꯃꯐꯝꯗꯨꯒꯤ ꯀꯣꯜꯂꯤꯕ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯀꯣꯜꯂꯤꯕ MLA ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯦ ꯑꯝꯇ ꯊꯤꯡꯕꯤꯌꯨ ꯍꯥꯏ ꯑꯃꯠꯇ ꯊꯤꯡꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯄꯨꯂꯤꯁ ꯍꯥꯏꯌꯦ ꯐꯣꯔꯦꯁꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏ ꯐꯣꯔꯦꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯐꯣꯔꯦꯁꯅꯗꯤ ꯀꯤ ꯍꯥꯏ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯒ꯭ꯔꯨꯞꯁꯦ ꯀꯤ ꯍꯥꯏꯌꯦꯕ ꯐꯣꯔꯦꯁꯅ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏ ꯑꯗꯨꯝ ꯅꯝꯕ ꯈꯣꯠꯄ ꯇꯧꯏ ꯍꯥꯏꯔꯨꯔꯗꯤ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯇꯁꯨ ꯍꯥꯏꯖꯔꯦ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯑꯣꯅꯦꯔꯦꯕꯜ ꯃꯦꯗꯥꯝ ꯀꯦꯕꯤꯅ ꯀꯣꯟꯕ ꯃꯐꯝꯅꯤ ꯃꯉꯣꯟꯗꯁꯨ ꯍꯥꯏꯖꯔꯦ ꯑꯗꯣ ꯃꯥꯅꯁꯨ ꯑꯩ ꯈꯣꯠꯅꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣই ꯃꯤ ꯑꯃꯈꯛ ꯊꯣꯛꯑꯒ ꯒꯥꯔꯤ ꯂꯩꯕꯥꯛ ꯄꯨꯔ ꯂꯥꯛꯄ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯥꯝꯃꯦ ꯋꯥꯔꯤ ꯁꯥꯁꯦꯅ ꯑꯗꯨ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯗꯩ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯊꯠꯂꯦ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯇꯥꯟꯅ ꯐꯥꯔꯒ ꯄꯨꯔꯦ ꯑꯩꯈꯣꯏ
mana akhoi ining thau ga tawraga akhoi na pawung sumaina leba kot paje tawbiganu khopinu thing dabra khot tabra hangmada as ining thau ga tawraga akhoi na thing mine kholine hai tudaida adi pawung na thing na kaino pawung gari thadoga leba kola lise na akhoi na hange adaidi moi de wang sang do nongmai nambi khotpi adaidi phui kholi mo lo di mi takhayu gari khama di thongayu adai gari tormadi takhayu haibagi station leibadi angang jing mem bo tawna khara moida kem tawre phujai tawre adai marak tu da karom leino khangde hojigi ahan dusu yausalle ado ma hana fox ni sma haide kona mana fox ne hare ko tamda koina fox gi koigi pabung ning tambada phone tawjei pawung sma tawdana yai maje khangbi bra fox gi hange mana khangbi bra nge mana khangde yai ma ko budi yaudi bu na hare ada yai ma ko budi yaudi hare ko da khoijo na hai le nei kan da dei dum satha gi wani yam kan na mo da ta yam kan na da taw su na te ma ko ngawi ko le o phare bong sa pi gro ko pi gro kan taw bi re phajana matung de leba kot paje thingbi ko pi ho hai ko je thado ki bane ba ana seng na akhoi mai te lai pham ji mayam dum chala yem bi na haibok sing nu kai pham le ge na ko ado yaraga de khoi masi kanji ko che na khoi hona jabane adai da uji paung na phajana wai sana lore noi noi tabule su adai khoi office la hai mate moi na kai do una ji ge hang pani una je du de khoi si do office to una jira hai ro wa kha tane ba adai da ke no to bu ne hata la le hai la kai de du phajade paung ko mai na to gum ji mi me ta maram za da ne da yan to do na te aduga arambai boycott tawni hai wai du mate pawung mathang le hai biro no adu pawung hoina arambai boycott tawraga ta tawdam na te arambai kadai tawri miyam loina khangma nga tani aduga sim jo hai jage pawung leiba ki reiba ki furu ki damakta se ai si tawri an law khong gadong na te aina tawri du miyam khang gadong adu miyam khangjar sanu akhoi arambai tengol ngasi ju magi nahan MLA minister mayama koi kangla da wasak logi budu ngasi numit aroi bani atuda hoi border fencing ga adu free movement regime ga ani ji mati koi honorable Amit Shah na koi gi home minister Amit Shah na koi Amit Shah na koi gi free movement regime ga border fencing ga do ma lauthore hoi adu bibdi arambai makai di koi thaga chari makha taba point taruk sing adu athu matamda koi Amit Shah na honorable Amit Shah na koi home minister na lauthopi ke ni haibi koi thajab su lei loina na makha taba sidi athu matamda koi assembly ma phamlaga assembly ma kauraga manipur minister mayam jina assembly do da puthok pi raga pass to pi raga adumai tawraga koi gi central government na mutaksan biu si ya te haidena central government na yarak trai na hoi tumin legi kumji amana tra khoi madum hona batawni loina na aroi bdain haijening bidi honorable Amit Shah ji hare ma'am ji haina me jare Amit Shah ji da haijening bidi save Manipur to save India from illegal immigrants and narco-terrorism sidang hare ai tawjage aduga pawung yaragadi akhoi pawung ji si matang ji dei lawjawraga any akhoi gi akhoi gi ke haitare loop organization hai ani loop organization lai ba khoi se irei ba ki furuk ki ne tholok na ba ta ne irei ba furuk ki damga tholok na ba ta ne aduna irei ba furuk ki damga tholei ba khoi se akhoi masen da admaina wangang bada handuba handaba leina gumsi adu sokpudi na cha jing bu guide to biu pabung hoina an ju ore aduna amaina pabung na boycott to gani miyam ga du to ganu eti miyam na khangi
मनपुर मैम एटी कनानो लोना खी अमायन तौबीगनो सोशल मीडिया अखोई मसेन खनब हुनब लाउनबगी थबकसीमा अखोई यारगदी मसीगुमजिमदि अखोई तौगुमजी येंगनबजिंग खुदोंग चाब लौगिनी लौसु लौगनी अदुगा मुजी अखोई माई पाक्ट्री को सिमतंग हाइजगे अखोई माई पाक्ट्री माई पाकदबो याम वाली माई पाकदबो याम वाली अदुना अदोमनो ओइना माई ओनचनजी इरेबाई फुरुक कमायना कंजिगे हबदो अदोमनो माई ओनचनजी अखोइना ngasi तौजरुइसे अतैगी नते अखोइन तौजरुइसे हाइबोक्सिंग मियामगी लाइफम ओरिबा मिति खोई याम लुना खंजरिबा पुवारीगा सागोनरिबा लाइफमसिदने लेबा कोतना खोतना तौरिबसिंगसे थिंगोबा अदु मोइना तौबा गेंग खुलाई पाइरगा तौबा गेंग गुंडा मैम बखोइना खितंग पुलिसना जो अदुम फारगा पीआर बोन तौरम थादोकिबा अदगी फॉरेस्टना फारे हाइरे हाई प्रेशर दगी हेता तौरी हाइको खोई पॉलिटिक्स हेता यावसलकपा सुगुम मैम तौरको मैमसे खोइना खितंग दोइसु गन तौबदगी अदगी हुजी हाइरिबा फोक्स की मोगी वाइस प्रेसिडेंट हाइरिबा अहनजिनाजु लागा इचाजा आइजु अदुनी अदुना कमाई तौजिगे मोई वारीसे कई तौजिगे ना लेमना हाइबिरदि फदोबा माजु लाए विक्टिम अखोई कल्पित अमा दौना अखोई लेबा कोटपदो यावबगुमना लाए यावजु यावरिनी मासु को अखोई माई गाड़ी यावरमिना अदुना मासु याव अदुमाइन तौ लाए अदैदि वाहि वता फजदबा मैम मंगांगे अदैदि अदुम साउदना अदुना हांगातनी अदैदि मथंग चथगरे अदो माइन तौगिबई वानी अदो होय अहल को थाबदुमदि होय अदुमदि अखोइजु अखोइगी थक्सी खासी मैतैगी थक्सी खासी चनल कांदों चटकी मतुंग हेदि खरा होय मधुमदि सोइरे हाइबे याय नतना हेतै हेंजनना आरामबाई शो तौबा अदु तौबा ngarang nahan adu tauba adu yamnasu henjan bigano pabung miyamna arambai kanano khangi sidang haijaraga ai matang singda sinau mem da ai attention jarage yai phare sinau mem koi mayam su sidasu kya ko thadabigano sidasu sugumba koi maching ye samain tobuse sidasu kya ko thadabigano adugi sorokpudi koi ireibai puruki अखोई कमाई तौजिगे अखोई लेबाकसी कमाई कंजिगे हेबदो अदोमदा कोक थादजी ngasi MLA मिनिस्टर अखोइना हाइजगिबा मतमदो ngasi बुदी सुरे सुबो मतमदा अखोई ऑनरेबल अमित शाह होम मिनिस्टरना बॉर्डर फेंसिंग होय हानैजु हाइ बॉर्डर फेंसिंग से अदुबो अमुकजु माना याम कन बेस्ट्रिक अमा बॉर्डर फेंसिंग की बुदी हाइरे फ्री मूवमेंट रिजिम चाथोक रिसिन नेता तौबो याबदो होय अदुमदि पुंथिंग थिंगनी नमा मानाजु हाइरे ऑर्डर जु थो मालेको अदुगी बुदी अखोई थागचरी लोइनाना ओइ सुगिजु अखोई सुगिजु मै सु खरा लौथोकनी हाइबगी पाव अमजु ताइ अदुगा अथुबदा लेमौरिबा पॉइंटसिंग को इलीगल इमिग्रेंट सिंग एसटी दे लौथोकपा NRC तौबा असम राइफल्सिंग मियामने यादबा सरफल्सिंग लौथोकपा हाइरिबा पॉइंट मैम से अथुबदा तौरसिको अदुगा कना 330K लौरुबै मतंग दो है कई माइजो अदो नंग प्रूफ पुलो खै आराम माइ पैसा लौवे दो को लो दो नंग जो अदमाइना अता हाइजन गनो को अमिशा ग कुकु कोइगी कुकी की वारी सानाबदो मदु फेक ने हाय कोइ दको फेक ने हाय को अदुना अदुम द को थादरुनो अदु तौरगबु इस हाइरिबा कुकीगा कोई होम मिनिस्टर मिसा सानै वारीदुना अचुम्बो ओइरदि अखोइ तुमिन लेगिद्रो अंदा खोइ तुमिन लेगिदा खोइ मैते मियाम जि तुमिन लेगिद्रो अमता हाय को 30K लौबै कई नमा ngai ओ न ngai दो ai कयम साउनिंग दे मरम दि होय तौदमनिना को अदु माइना तौगनो फरे अदुदि सिनाव मैम ai साइथा लोसन जरगे इरेबाई प्रोकि दमक्ता खोइ अंगम्बा तबोम थोपदो खोइ तौबताबने सी हायरगा आई स्वाइदा लोसन जरगिसना मैम खोइ रोमजरी NRC चनबदो मदु याम कन्न खोइ प्रेशर तौसी खोइ पुन्ने खंगदे आइजु खंगदे एटी ना हालेरा फोक्स ना हालेरा दु खंगत्रे आइजु हंदक ता ताजबनी फोक्सु अकुइदे आइजु हाना ताबदे ताजदे होय हाना लेरमबे अदुबो अखोइना खंगुदबा थिजलुदबा हायगदरा अखोइ ताजदे अदुमदि हानबो कोनबै वा तोखरने लेबाक निंगबो हाना लेबाक निंगबो कोन लेबाक निंगबो हायबो लेब्रन
ꯑꯩꯗꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯈꯠꯂꯣ ꯍꯥꯏꯔꯝꯃꯤꯅꯤ ꯌꯨꯠꯅ ꯂꯩꯕꯥꯛ ꯅꯤꯡꯗꯕꯅꯤ ꯉꯁꯤ ꯁꯣꯏꯔꯛꯏꯁꯤ ꯌꯨꯠ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯕ ꯃꯊꯧ ꯇꯥꯏ ꯂꯩꯕꯥꯛ ꯅꯤꯡꯕꯗꯨꯕꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯑꯍꯥꯟꯅ ꯀꯣꯟꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯤ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣꯝꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯗ ꯆꯠꯀꯨꯝꯁꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯩꯕꯥꯛ ꯅꯤꯡꯉꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯃꯤꯌꯥꯝꯅ ꯌꯥꯔꯗꯤ ꯃꯥ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛꯇ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤꯁꯤ ꯑꯩ ꯑꯦꯛꯁꯟꯗꯤ ꯑꯦꯛꯁꯟ ꯍꯣꯏ ꯑꯗꯨꯅꯦ ꯑꯦꯛꯁꯟꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗꯗꯤ ꯑꯦꯛꯁꯟ ꯇꯧꯗꯤꯌꯦ ꯑꯇꯣꯞꯄꯗꯗꯤ ꯑꯩ ꯌꯥꯝ ꯑꯦꯛꯁꯟ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯗꯤ ꯇꯧꯖꯗꯦ ꯑꯗꯨꯅꯤ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯑꯗꯣ